Dzuko Valley the Nagaland की organization TPO अमदी SAPO की Meeoising Manipur police na thingduna Changhnkhidre Nagaland the base over organization Tenjimi public organization TPO अमदी Southern Angami People's Organization SAPO की volunteer sing ngarang Dzuko Valley की manung chana laiba Kezol sada changlakpada Manipur police na thingduna Changhnkhidre haide Kohima da phongba pause Morung Express की matungin na Tenjimi tribe taragi manungda taret haibade paumai maram thangal posuri chakhesang rengma angami gi Meeoising amadi Southern Angami Youth Organization SAPO gi volunteer singa punna akaya toy thokraba SAPO gi rest house amuk hanna sanaba mafam aduda lakhibada hana lairamba Manipur police ki team amana makhui buthatuna Changhnkhidre haire organization ani asina Manipur ge Dzuko Valley gi manung chana laiba Kezol sabu makoi gi lamni haina claim tawduna lakhibaga loinana haukiba chahi kayagi mamangda ge SAPO ge rest house ama mafam aduda sajinduna leirakhibane adubu SAPO ge rest house adu Manipur lengang na mamang chahi ge November thada sidokhibaga loinana mafam aduda organization asina karigumba makal amata gi thabak amata paikhatpada Manipur police na thingduna lakhibane TPO amade SAPO gi volunteer singna rest adu Sanaba mapon masay suna yauba gari amaga loinana ngarang ayuk changsilubada kazol sa changbagi lambida Manipur police ki khutpu amana barricade na chingba khajinduna makhoibu Changhnkhidre Senapati police ki deputy SP amadi SDPO yauba Manipur police ki jawan yangkhai mukna makhoibu thalakhibaga loinana district magistrate Senapati na haukiba April 3 tage mafam asi CRPC ki section 194 ki makhada athingba thamlakhibani phongdoklakhi haire Kezol sa sangpham adu Nagaland gi manung chana laiba lambi oibana Manipur police na Nagaland manung changlaglaga blockade tawi haibage loop ani asina thangalakhiba wakatte Manipur police na yakhidabaga loinana hiramadu gi matangda thizillagani haina phongdorokhi haire organization ani asina Kezol sada SAPO gi rest house adu amughanna sana bahaukiba April 13 amade 12 da mafam adu da chanaba lepnarambane adubu nongsingi phibam phatabadage yaithokduna Lakhibani hainasu Morung Express ta TPO na paudam khibaga loinana ngarangi khongset adudade mau amadi jelyang rong body ge mihut sing amata saruk yakhidabaga loinana impuisu lakhide haire cabinet mifam pangthokre corruption tawdanaba campaign sangsinaba warep na khre Bharatiya Janata Party BJP na lusingba ani subalenga kasina minister mapung pha na hapkhraba matungda ahanba cabinet mifam ngasi CM na chair lagduna CM secretary ta phamkhibaga loinana Thabak lobada corruption tawdanaba campaign sangsinanaba wafam khanakhre haire pausi asina phangba pauna hai mifam aduna tongan ba policy amade earmark tawkhraba project sing makata na khongjel yangna sangsinaba sukhanakhe loinana war on drug 2.0 ge thabak thoram sing hena kansinaba amade thabak lobada corruption tawdanaba campaign sangsinaba su ngasigi cabinet mifam aduna marik chumna khanakhi haire Ningsingba yai Manipur lenga ki Council of Minister tarakani thoi laiduna state asigi laifam thokpa cabinet minister sing mapung phana laikhrabane masugi matungda lenga asigi ahanbo oina ngasi cabinet mifam asi pangthokhibani haire kuina khamduna laiba gari singnabadage check tawrubada IED yawram lei Imphal West district ki thangmaiban Sinam Laikai watham lairakta laiba SI Chabungbam Basantagi yumgi thongalda matam kuina khamduna lairaba gari ama singnabadagi sangsinduna Check tawrubada IED ama yawramba thengnare haire thawdok asi ngarang numidang pung 10 rom taba matamda thokhibane hauji Lamphel police station da posting taduna leiriba Chabungbam Basantage thongal da ngarang yamna singnaningai oiba mawongda gari ama matam koina khamduna leikhe gari aduna matam koina khamduna leiribadu karigino kari leibage kanagino kari maramgino haiba chingnabadage Imphal West district ke M30 control team na changchinduna yengbaga loinana gari manungda thiba humba chathabada IED yawramba thengnarakibani haire tungda Manipur bomb disposal team ga loinana Imphal police station gi apunba kangbuna numidang pung 13 minute 30 rom taba matamda asoi angam yawdana lauthoklaba matung ahing nongyai pung 10 ga rom taba matamda Lamphel ge dumping area da pokhayan khre bom adu karana karigidamak thamlambano haiba haujik phabugi oina chapchana khangba ngamdre More da urea bag chani pusinanaba honarambadagi miyamna phare Manipur da lawmi singna urea phangdaba amade mamal henbagi khudongchadaba kaya mayoknari ngai cherakta miyoi kharana more da urea lona pusinanaba honarambadagi miyamna phare
पाउसी असिना फंगबा पाउना हाई मोरेरोम द लोन पुसिना बहोनरंबा यूरिया सिंग अदु बेग चनीरोमने मतौ करमना कनाना करिगिदमक मोरे द यूरिया हार पुसिलिबनो हाइबगे चपचाबदि खंगद्रे थौदोक असि कक्चिंग डिस्ट्रिक्ट की वाबुगाई माइरेनबम द थोकिबने थौदोक थोकफमदगी फंगबा पाउना हाई ngarang नुमिदांग पुंग मापन लोम ताबा मतम द वाबुगाई माइरेनबम द तता गारी अमदा पुरकपा यूरिया हार बेग चनीरोम अदु DI तता अनि द खाइदो खाइजिन तौदुनु लैरमखे मखोगी थवोंग अदु द सिंगनबदगी लैकाय अदुगी मियामना चंगसिनदुना गारीगे ड्राइवर सिंगदा हंगलुबदा हाइरिबा यूरिया अदु मोरेरोम द पुसिना बहोनबनी हाइबा खंगलखिबने खुदक यूरिया बेग सिंग अदु लैकाय मियामना फाजिनदुना लैकाय युम अमदा पुलप पैसिनदुना थमखे ngasi ayuktagi hauna miyamna mafam aduda laiba asengba lawmi singda pau piraba tungda यूरिया बेग सिंग अदु असेंगबा लौमी सिंगदा लैंगाकना लेपा अहोंगबा ममलदा यंथोखे अहोंगबा ममलदा यंथोखिबा अदुदगे फंगलकपा सेनफम सिंग अदुना हार अदुगी मपु असेंगबा खंगदोकलगा खुसिनरगनी हाइरे ngasisu ख्वाइरंबल कैथेलदा स्ट्रीट वेंडर सिंग पोटफम फमना बहोनरकपदा पुलिस का मुक्नबा थोखरे इम्फाल म्युनिसिपल कॉर्पोरेशन IMC ना था असिगी तरागा मापनदगी हौना इम्फाल मनुंग अमसुंग अकोइबा मफम सिंगदा अयुक पुंग निपानदगी हेना स्ट्रीट वेंडर सिंग फंबा यारोइ हाइबगे अथिंगबा थमख्रबसु ngasi numit jungba matung pung taraga ni thoi minute kuntra helakpa duaida IMC na thamkiba thingba du singna duna masing yamlaba street vendor singna khwairambal kaithel gi akoiba mafam singda potpham phamnaba honarakpada police ka mukna khrei ngarang numidang pung 8 ka minute nifuga manga duaida wangoi police station ge manung chanba samurau ge snowland oil pump manakta ge oinam itomsa chahi humpuga manga apokpo oinam Nodia chan kauba miyoy amage yumgi geta bom ama pokhai khrei bom aduna wal khara sokpa natana misi mina asok apandi yaukide haire bom asi kanana karigi damak pokhai helamba no haiba khangba ngamdre bom pokhai re haibagi pau phangbadage wangoi police amadi Imphal West Police Commando gi kangbu amana mafam duda sangsin duna thijin humjin bagi thabak chathakre haire chahi ani lepluroba matung da Sirui Festival mathang tha da pangthoklaga ne COVID-19 लाइचन मरम ओइरगा चाही अनि लेपदुरबा मतुंगदा मरी सुबा स्टेट लेवल सिरुई फेस्टिवल 2022 मे कुन मंगा दगे कुनगनि पान फाउबा पांगथोकनबा ngarang chief minister na chair logduna pangthokiba state level सिरुई फेस्टिवल 2022 organizing committee gi ahanba mifamna lepna khrei Manipur gi naga singna Manipur da adumak laigani haibagi warep sapchana laijai NNPJ naga peace talk process ki khumang chaukshinaba naga political Toki Bharat Sarkar gi mihut ama oiriba AK Misrana ngarang NSCN IM gi headquarter oiriba Hebron Kemda lupasi gi General Secretary Muiba yauna sathaki bawari sanaki baduga mari lainana Nagaland laidiba Naga insurgent group singi apunba body ama oiriba Naga National Political Group ki working committee gi maikei degi phongdokibada Manipur gi Naga singi oinade Manipur da dumak laigani haibagi masagi chapchaba warep lai haire Naga National Political Group ki maikei dagi thokiba statement amada hairivana Manipur da mai pakna sasan taukiba Naga gi chief minister singna Manipur gi lamgi insi gi saruk ama phauba ngak sengani haibagi aset pawasak lei chief minister Risang Kaising natraga chief minister Yang Maso Saija oiba yai makhoi khudingmak Manipur gi territorial integrity gi damag hinglam khi amasung sikhi ceasefire sahi amaga sangdokhrei Naga lalawlup ahumga India government ka ani gi marakta chanariba ceasefire agreement sahi ama sangdokle haina Ministry of Home Affairs na phongdorokle Ministry of Home Affairs na ngarang thadorokpa cherolamada National Socialist Council of Nagaland NK NACN NK National Socialist Council of Nagaland Reformist NACNR amasung National Socialist Council of Nagaland K Khango NACN K Khango group ka India government ka ani gi marakta chanariba ceasefire agreement sign tawnaduna lakpane ceasefire agreement sahi ama sangdokiba du NACN NK gi oina tha asigi tang kungani pandage mathang sahi 2023 gi April 18 faubane aduga NACNR amasung NACNK khango gi oina tha asigi taragani pandage mathang sahi 2023 gi April 18 fauba Sahi ama ceasefire sangdoknaba agreement adu tha asigi taraga mapanda lalawlup ahumga India government ani gi marakta sign tawnakibani haire state sida ain kaina changlakpa mitop sing khandoktuna maramda halankhigadawane governor exam da khongban chenbagi wathok Manipur da han boina exam da khongban chenba miyoi ahum jail da thajin khrei Manipur da hogji chathariba
एग्जामसिंगदा महैरोइसिंगना नत्तबा पांबई सिजिन्नबगी वाथोक चावना लाकपगा लोइनना महैरोइलुपसिंग अमदि मरी लैनबा अथॉरिटीना अखन्नबा मिजिंग थमदुना खोंगबान सेनबा खुटपु अमा थुगाइबा ngamkhre एप्रिल 15 खोंगसांग फाउबा ट्रेनदा पोट पुरकपा हौरने नन लोकल सिंगना लंबीदा पोटफम फंबदी यारगा करिगी स्ट्रीट वेंडर सिंगनदी यारोइदौरिबनो नन लोकल सिंगना लंबीदा पोट सै योनबा यारगा करिगी स्ट्रीट वेंडर फंबा यारोइदौरिबनो सरकार ना अयुक पुंग निपान गे मतुंग स्ट्रीट वेंडर फंबा यारोइ हाइबा गवर्नमेंट की ऑर्डर हंदोकदबने स्ट्रीट वेंडर सिंगे मफम चाबा सिनगदबनी हाइना ngarang roadside street vendor welfare association na ngarang Imphal municipal corporation gi office ta Changhnkhidre gari huran ba khutpu masak khanglei athuba matam da faraga ne aije Manipur da gari huran bagi thokdok toina thokliba se geng khutpu amana chathabani haiba khangba ngamlei athuba matam da phagalaga ni haina Manipur police ki aije elo themthing ngasang bana phongdokhre siraba matung makhoi gi haksang sing rims da donate tawraga ni haina lakhiba sing taramna okhre लमदम असिगी मसक नाइबे इमा सिंग अमदे सिविल सोसाइटी लुसिंग बिसिंगना मकुगी हक्सांग सिंग अदु लैखिदरब मतुंगदा रिम्स दा डोनेट तवगनी हाइना असेटपा फिरेप खंगलखरे हाइना रिम्स की चेरोल अमन हाइरे डोनर सिंग अदुदे इकाई खुमननिंगाई ओइरब थौना फरब मियामना सखंगलबा लमदम असिगी इमा नोंगपोक लेंगाक अपुनब नुपी लुप के प्रेसिडेंट युमलेम्बम ओंगबे मे मलैमा लुप असिगी जनरल सेक्रेटरी नोंगथोंगबम ओंगबे राधामणि लैमा All Manipur Progressive Farmers Association ge ex Vice President Haubam Ongbi Premabati Laima Social Activist Haubam Ibotombi amasung Lauremam Sanu Somola Manipur Peace and Integrity Council ki President Chungkham Romeo amasung UPF ki President Nongthongbam Rupachandra ne Aroi bada tabiri bapum namakpu thagachari